ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯉꯥꯎꯁꯤꯟꯅꯕꯤ ꯍꯨꯔꯥꯟꯕꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯛꯇ꯭ꯔꯨ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯅꯥꯈꯣꯛꯇꯨꯅ ꯀꯟꯅ ꯇꯨꯝꯂꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯇꯦꯛꯄꯤ ꯃꯆꯦꯕꯨ ꯀꯧꯔꯦ꯫ "ꯏꯆꯦ! ꯏꯆꯦ! ꯍꯧꯒꯠꯂꯣ ꯌꯥꯔꯦ, ꯃꯇꯝꯁꯦ ꯑꯥ ꯌꯧꯔꯦꯕ!" ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅ ꯃꯣꯟ ꯑꯗꯨ ꯂꯪꯂꯛꯇꯨꯅ, "ꯍꯦ! ꯅꯪꯅ ꯊꯧ ꯀꯩ ꯂꯩ? ꯆꯠꯂꯣ!" ꯇꯦꯛꯄꯤ ꯃꯆꯦꯒꯤ ꯃꯤꯍꯨꯜ ꯈꯪꯂꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ, "ꯑꯣꯏꯃꯥ! ꯁꯤꯔꯝꯅꯤꯗ ꯃꯁꯤꯒꯤ ꯀꯣꯛꯆꯥꯛꯄꯤ ꯑꯁꯦ!" ꯃꯆꯦ ꯑꯍꯜ ꯂꯦꯝꯕꯤ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯗꯨꯅ ꯂꯩ ꯃꯅꯥꯎꯗ꯫ "ꯇꯦꯛꯄꯤ, ꯀꯩꯗꯧꯔꯦ? ꯃꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯤꯅ ꯃꯣꯟ ꯂꯪꯉꯛꯏꯕ꯫ ꯑꯦ, ꯀꯩꯒꯤ ꯃꯥꯗꯤ? ꯍꯣ, ꯑꯩꯅ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦꯅ ꯍꯥꯏꯔꯨꯕꯒꯤ." "ꯍꯧꯒꯠꯇꯁꯅꯨ, ꯍꯧꯒꯠꯇꯁꯅꯨ, ꯆꯥꯛ ꯀꯥꯝꯕꯗ ꯄꯤꯖꯔꯣꯏ, ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯒꯦ ꯌꯦꯡꯒꯦ, ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡꯗꯨꯝ ꯊꯤꯔꯨꯆꯣ." ꯇꯦꯛꯄꯤ ꯃꯆꯦꯅ ꯍꯥꯏꯕꯗꯨ ꯌꯥꯗꯨꯅ ꯆꯠꯈꯤ꯫ ꯏꯃꯨꯡ ꯑꯁꯤ ꯃꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯑꯍꯨꯝ ꯑꯃꯒ ꯃꯃꯥꯒ ꯃꯈꯣꯏ ꯃꯔꯤ ꯈꯛꯇ ꯂꯩꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕꯗꯤ ꯃꯆꯦ ꯂꯦꯝꯕꯤꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯅꯥꯎꯒ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯀꯟꯅ ꯂꯥꯡꯉꯤ ꯑꯗꯨ ꯐꯥꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯍꯧꯒꯠꯂꯛꯇꯦ꯫ ꯇꯦꯛꯄꯤꯅ ꯃꯆꯦꯗ, "ꯆꯦꯍꯜ, ꯑꯩꯈꯣꯏ ꯆꯦ ꯍꯥꯏꯁꯤꯕꯨ ꯁꯤꯔꯖꯥꯠꯂꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯣ?" "ꯍꯣꯏꯅꯦ, ꯐꯅ ꯀꯨꯏꯔꯦ, ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ." ꯇꯦꯛꯄꯤꯗꯨ ꯄꯤꯛꯇ꯭ꯔꯨ ꯍꯧꯒꯠꯀꯅꯤ ꯈꯟꯅ ꯇꯞꯅ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯇꯤꯟꯒ ꯑꯣꯔꯣ ꯒꯣꯔꯣ ꯇꯥꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯦꯛꯄꯤ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ, "ꯆꯦꯍꯜ, ꯁꯤꯐꯥꯎꯗꯤ ꯁꯤꯍꯧꯗꯦ, ꯃꯇꯤꯟꯒ ꯇꯥꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯍꯧꯏ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯃꯥ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛꯁꯦ ꯆꯥꯊꯣꯛꯍꯧꯔꯁꯤ." "ꯑꯦ, ꯍꯣꯔꯦꯟ ꯃꯥ ꯍꯧꯒꯠꯂꯛꯑꯒ ꯆꯥꯛ ꯂꯩꯔꯝꯗꯦꯅ ꯑꯃꯨꯛ ꯂꯥꯟ ꯇꯧꯔꯗꯤ?" "ꯇꯧꯔꯒ ꯀꯩꯗꯧꯗꯣꯏꯕ, ꯃꯇꯟꯗꯤ ꯇꯜꯂꯒ, ꯂꯥꯎ ꯆꯥꯊꯣꯛꯍꯧꯔꯁꯤ ꯂꯥꯎ." ꯑꯅꯤꯗꯨ ꯆꯥꯛ ꯊꯨꯅ ꯆꯥꯕ ꯂꯣꯏꯗꯨꯅ ꯀꯣꯟ ꯑꯗꯨ ꯐꯦꯡꯉꯤ꯫ ꯄꯤꯛꯇ꯭ꯔꯨ ꯇꯨꯝꯕ ꯄꯦꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯊꯣꯛꯂꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ ꯃꯅꯥꯎꯗ, "ꯑꯣꯏ, ꯏꯆꯦ ꯍꯜꯗꯤ ꯃꯅꯨꯡꯗ ꯀꯣꯟ ꯐꯦꯡꯉꯝꯒꯅꯤ, ꯑꯁꯨꯛ ꯊꯦꯡꯉ ꯐꯥꯎ ꯍꯧꯗꯣꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯍꯧꯗꯣꯛꯏꯅ ꯏꯆꯦꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯌꯥꯖꯗ꯭ꯔꯒ." "ꯑꯦ, ꯑꯩꯕꯣ?" ꯄꯤꯛꯇ꯭ꯔꯨ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯃꯣꯟ ꯂꯪꯈꯤꯕꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯃꯆꯤꯟ ꯁꯦꯡꯒꯦ ꯍꯥꯏꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ꯫ ꯆꯥꯛ ꯊꯣꯡꯈꯤꯕꯒꯤ ꯂꯩꯔꯪ ꯃꯅꯤꯟ ꯀꯥꯕꯗꯨꯗ, "ꯑꯦ, ꯆꯥꯛꯇꯤ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦꯍꯦ, ꯐꯅ ꯑꯗꯨꯝ ꯐꯔꯦ, ꯆꯥꯛꯀ ꯂꯥꯝꯃꯀꯥꯟꯁꯤꯗ." ꯄꯤꯛꯇ꯭ꯔꯨ ꯍꯔꯥꯎꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯌꯦꯡꯂꯛꯏ꯫ ꯃꯃꯥ ꯈꯛꯀꯤ ꯂꯩꯔꯝꯕ ꯑꯗꯨꯗ, "ꯀꯩꯅꯣ, ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯀ ꯑꯝꯇ ꯈꯥꯛꯇ꯭ꯔꯖꯥꯠꯂꯣ? ꯑꯦ, ꯆꯐꯨꯗꯁꯨ ꯌꯥꯎꯗꯦꯅꯦ, ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯃꯤ ꯎꯁꯤꯠꯇꯕ." ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅ ꯊꯣꯛꯂꯛꯏ꯫ ꯃꯆꯦꯅ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩ꯫ "ꯃꯁꯤ ꯈꯪꯅꯤꯕ, ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯥꯛꯇꯕ." ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯕ ꯏꯁꯤꯡ ꯑꯗꯨ ꯃꯆꯦꯗ ꯍꯩꯖꯤꯜꯂꯛꯏ꯫ ꯂꯦꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, "ꯏꯃꯥ!" ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅ, "ꯈꯪꯕ꯭ꯔꯥ, ꯑꯩꯒꯤ ꯆꯥꯛ ꯈꯥꯛꯇꯕ?" ꯂꯩꯊꯣꯔꯛꯄꯗ ꯃꯅꯥꯎ ꯂꯩꯔꯝꯕ ꯑꯗꯨꯗ, "ꯏꯍꯦ, ꯑꯉꯥꯎꯕꯤ! ꯀꯩꯗꯧꯕꯩ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏꯅꯣ? ꯀꯩꯗꯧ ꯍꯩꯖꯤꯟꯗꯅꯤ? ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯥꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯅꯪ ꯀꯅꯥꯅ ꯊꯦꯡꯅ ꯍꯧꯒꯠꯂꯣ ꯍꯥꯏꯒꯦ? ꯍꯦ, ꯑꯉꯥꯎꯕꯤ! ꯃꯤꯕꯨ ꯊꯦꯡꯅ ꯍꯧꯒꯠꯂꯦꯅ ꯆꯥꯛ ꯈꯥꯛꯇꯕ ꯍꯧꯅꯕ꯭ꯔꯣ? ꯆꯟꯅꯔꯣꯏꯅꯦ, ꯏꯁꯤꯡ ꯍꯩꯖꯤꯜꯂꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ." ꯂꯦꯝꯕꯤ ꯁꯥꯎꯅ ꯃꯅꯥꯛꯇꯒꯤ ꯆꯩ ꯑꯃ ꯈꯨꯜꯂꯒ, "ꯅꯪ ꯃꯤ ꯎꯁꯤꯠꯇꯕ!" ꯄꯤꯛꯇ꯭ꯔꯨꯕꯨ ꯇꯥꯟꯅꯩ꯫ ꯄꯤꯛꯇ꯭ꯔু ꯈꯣꯡꯒꯥꯎ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯗꯨꯅ, "ꯈꯪꯅꯤ ꯅꯪ, ꯍꯜꯍꯧꯗꯅ ꯅꯨꯡꯉꯥꯏꯅꯤ ꯅꯪ." ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠ ꯑꯗꯨ ꯍꯥꯝꯆꯠꯅꯗꯨꯅ, "ꯍꯟꯕꯤꯔꯛꯑꯣꯏꯅ ꯅꯋꯥ ꯂꯧꯗꯦ, ꯑꯉꯥꯎꯕꯤ!" ꯄꯤꯛꯇ꯭ꯔꯨ ꯆꯦꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯇꯨꯅ ꯂꯩꯍꯧꯏ꯫ ꯇꯦꯛꯄꯤꯅ ꯃꯆꯦꯗ, "ꯏꯆꯦ, ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏꯔꯣ?" "ꯑꯌꯥ, ꯂꯣꯏ ꯆꯣꯠꯂꯦ." "ꯈꯪꯅꯤꯃ, ꯏꯃꯥꯗ ꯂꯥꯛꯈꯤꯁꯅꯣꯕ, ꯃꯈꯣꯡꯂ ꯃꯈꯨꯠ ꯑꯃ ꯊꯨꯗꯦꯛꯍꯟꯒꯦ ꯈꯪꯅꯤꯃ." ꯄꯤꯛꯇ꯭ꯔꯨ ꯐꯅꯁꯨ ꯆꯥꯎꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯁꯨꯛꯇꯥ ꯇꯥꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯑꯔꯩꯕ ꯑꯐꯪꯕ ꯈꯔ ꯆꯥꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔ ꯈꯣꯝꯖꯤꯟꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯂꯦꯝꯕꯤ ꯐꯤꯁꯥꯀꯣꯜꯗ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯇꯦꯛꯄꯤꯗꯤ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟ ꯑꯗꯨꯗ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤ꯫ ꯄꯤꯛꯇ꯭ꯔꯨ ꯊꯣꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯪꯗꯨꯅ, "ꯑꯣꯏ, ꯅꯈꯣꯏ ꯀꯩꯗꯧꯏꯅꯣ? ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯩꯅꯦ ꯆꯦ ꯄꯤꯛꯇ꯭ꯔꯨ." "ꯁꯤꯗ ꯍꯦꯛꯇ ꯂꯦꯜꯂꯒꯦ ꯉꯁꯤꯗꯤ." ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, "ꯏꯁ, ꯀꯗꯥꯏ ꯆꯥꯛꯇꯤ?" ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯅꯣꯛꯆꯜꯂꯤ꯫ ꯄꯤꯛꯇ꯭ꯔꯨ ꯃꯀꯣꯛ ꯑꯗꯨ ꯈꯣꯠꯇꯨꯅ, "ꯑꯁ, ꯀꯩꯅꯣ ꯅꯣꯏ ꯅꯣꯛꯏꯗꯤ? ꯏꯆꯦ ꯄꯤꯛꯇ꯭ꯔꯨ, ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯆꯥꯛ ꯅꯠꯇꯤꯌꯦ, ꯁꯥꯟꯅꯕꯩꯅꯤ." "ꯏꯁ, ꯙꯠ, ꯑꯗꯨꯒꯤ ꯅꯣꯛꯏꯕ? ꯑꯉꯥꯡꯁꯤꯡ, ꯆꯠꯂꯣ, ꯅꯌꯨꯝꯗꯒꯤ ꯆꯥꯛ ꯂꯧꯊꯣꯛꯆꯣ, ꯑꯩꯒꯤꯁꯨ ꯂꯧꯔꯛꯀꯦ, ꯑꯗꯨꯒ ꯁꯥꯟꯅꯁꯤ, ꯏꯟꯖꯥꯡꯁꯨꯅꯦ ꯀꯅꯥꯅ ꯍꯥꯎꯒꯦ ꯌꯦꯡꯅꯁꯤ." ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯆꯥꯛ ꯂꯧꯕ ꯆꯠꯅꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯄꯤꯛꯇ꯭ꯔꯨ ꯐꯝꯗꯨꯅ,
ꯑꯁ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯝꯇ ꯂꯥꯛꯇꯦꯅꯦ ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯃꯀꯥꯟꯁꯤꯗ ꯑꯉꯥꯡ ꯑꯃ ꯍꯥꯟꯅ ꯆꯥꯛ ꯄꯨꯗꯨꯅ ꯆꯦꯜꯂꯛꯏ ꯄꯤꯛꯇ꯭ꯔꯨ ꯍꯔꯥꯎꯅ ꯑꯣꯏ ꯁꯤꯂꯥ ꯈꯩꯖꯥꯡꯅꯣ ꯆꯦꯡꯒꯨꯝ ꯊꯣꯡꯕꯅꯤ ꯄꯤꯛꯇ꯭ꯔꯨ ꯃꯇꯤꯟ ꯌꯣꯠꯂꯤ ꯑꯁ ꯍꯥꯎꯔꯅꯤꯍꯦ ꯑꯉꯥꯡ ꯑꯃꯗꯤ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯝꯗ꯭ꯔꯤ ꯑꯉꯥꯡ ꯑꯗꯨꯅ ꯏꯃꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯗꯣꯔꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯁ ꯈꯔ ꯊꯨꯅ ꯂꯣꯏꯔꯣꯕ ꯁꯣꯝꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯀꯔꯤ ꯀꯥꯏꯗ ꯄꯨꯗꯣꯔꯤꯕ ꯑꯥꯗ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯏꯆꯦ ꯄꯤꯛꯇ꯭ꯔꯨ ꯈꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯟꯖꯥꯡ ꯍꯥꯎꯕꯤ ꯇꯥꯟꯅꯗꯣꯏꯅꯤ ꯀꯔꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯄꯤꯛꯇ꯭ꯔꯨꯒ ꯆꯦ ꯄꯤꯛꯇ꯭ꯔꯨꯒ ꯃꯃꯥꯗꯨꯗꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯆꯠ ꯈꯪꯅꯔꯤꯕꯅꯤ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯊꯣꯡ ꯆꯥꯗꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯉꯥꯡꯅꯔꯤꯕꯅꯤ ꯍꯩ ꯆꯠꯂꯣ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒ ꯀꯔꯤꯒꯤ ꯆꯥꯛꯅꯣ ꯆꯠꯂꯣ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯗꯒꯤ ꯆꯥꯛ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯍꯥꯞꯄꯤ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯥꯒꯤꯁꯨ ꯄꯨꯔꯛꯇꯣꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯀꯣꯠꯇꯨꯅ ꯄꯨꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯁꯨꯔꯦ ꯆꯥꯎꯕ ꯈꯛꯇ ꯉꯥꯏꯔꯦ ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯗ ꯀꯩꯅꯣ ꯆꯥꯎꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯆꯥꯊꯣꯛꯑꯁꯤꯔꯣ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯛꯀꯅꯤꯌꯦ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯦ ꯃꯣꯏ ꯃꯃꯥꯅ ꯊꯣꯡꯕꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯄꯤꯛꯇ꯭ꯔꯨ ꯃꯌꯥꯝ ꯑꯗꯨꯗꯗꯤ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯃꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯑꯁ ꯑꯩꯗꯤ ꯂꯥꯝꯕꯅ ꯁꯤꯗꯣꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯤꯛꯇ꯭ꯔꯨ ꯃꯕꯨꯛ ꯑꯗꯨ ꯒꯣꯔꯣꯡ ꯍꯦꯛꯇ ꯈꯣꯡꯂꯛꯏ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯆꯦ ꯄꯤꯛꯇ꯭ꯔꯨꯁꯦ ꯃꯃꯣꯏ ꯆꯤꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯜꯂꯤ ꯙꯠ ꯃꯣꯏ ꯅꯠꯇꯦ ꯄꯨꯈꯣꯡꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯛꯆꯤꯜꯂꯤ ꯆꯥꯎꯕ ꯆꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯂꯥꯛꯇꯤ ꯂꯥꯛꯑꯦꯍꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯁꯤꯒꯦ ꯇꯧꯅꯔꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯆꯥꯛ ꯑꯗꯨ ꯊꯥꯡꯗꯣꯛꯅꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯃꯥꯒꯤꯗꯤ ꯆꯥꯛ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯦ ꯆꯥꯎꯕꯅ ꯏꯆꯦ ꯄꯤꯛꯇ꯭ꯔꯨ ꯅꯪꯒꯤ ꯁꯔꯨꯛꯇꯤ ꯀꯗꯥꯏ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯍꯦꯔꯥ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯍꯧꯗ꯭ꯔꯤꯌꯦ ꯉꯥꯏꯔꯗꯤ ꯌꯥꯝ ꯊꯦꯡꯉꯅꯤꯅ ꯇꯧꯕꯅꯦ ꯑꯩꯒꯤ ꯁꯔꯨꯛꯇꯨꯅ ꯍꯣꯔꯦꯟ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯆꯔꯥ ꯑꯣꯏꯅ ꯋꯥꯜꯂꯁꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯅ ꯌꯥꯔꯦ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯝꯂꯛꯏ ꯄꯤꯛꯇ꯭ꯔꯨ ꯃꯕꯨꯛ ꯊꯜꯂꯔꯣꯏ ꯄꯥꯈꯠꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯗ ꯉꯥꯏꯈꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯥꯗꯅ ꯉꯥꯏꯗꯨꯅ ꯂꯩ ꯄꯤꯛꯇ꯭ꯔꯨ ꯆꯥꯛ ꯈꯔ ꯂꯧꯔꯒ ꯂꯥꯏꯒꯤ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯩꯅꯦ ꯍꯥꯟꯅ ꯃꯔꯣꯜ ꯑꯃ ꯆꯥꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯥꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯂꯥꯏ ꯂꯩ ꯃꯥꯅꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯑꯍꯟꯅ ꯍꯥꯟꯅ ꯆꯥꯗ꯭ꯔꯗꯤ ꯃꯥꯅ ꯁꯥꯎꯏ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯗꯣꯛꯏꯗꯨꯅꯅꯦ ꯃꯥꯒꯤ ꯁꯔꯨꯛꯅꯤ ꯈꯪꯉꯕ ꯑꯗꯨꯅ ꯑꯩ ꯍꯥꯟꯅ ꯆꯥꯒꯦꯀꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯥꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯈꯨꯠ ꯑꯅꯤ ꯅꯝꯗꯅ ꯆꯥꯗꯦ ꯍꯥꯏꯕ ꯈꯛꯇ ꯉꯥꯏꯔꯦ ꯄꯤꯛꯇ꯭ꯔꯨ ꯆꯥꯈꯣꯝ ꯑꯗꯨꯒ ꯑꯩ ꯆꯤꯟ ꯁꯦꯡꯗ꯭ꯔꯤꯅꯦ ꯀꯥꯎꯋꯦ ꯄꯤꯛꯇ꯭ꯔꯨ ꯈꯪꯍꯥꯏ ꯍꯥꯏꯗꯣꯛꯈꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯆꯦ ꯄꯤꯛꯇ꯭ꯔꯨ ꯅꯪꯁꯤꯗꯤ ꯇꯜꯂꯤꯍꯦ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯁꯟꯅꯩ ꯑꯗꯨꯒ ꯆꯠꯂꯣꯍꯦ ꯑꯩꯅ ꯇꯧꯁꯤꯟꯅꯔꯒ ꯅꯣꯏ ꯀꯩꯗꯧꯒꯦ ꯌꯦꯡꯒꯤꯅꯤ ꯄꯤꯛꯇ꯭ꯔꯨ ꯆꯥꯛ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯆꯥꯔꯦ ꯃꯥꯅ ꯆꯥꯎꯕꯅ ꯃꯥꯒꯤ ꯁꯔꯨꯛꯁꯨ ꯌꯥꯝꯅ ꯌꯥꯎꯔꯛꯇꯕ ꯑꯗꯨꯗ ꯏꯆꯦ ꯄꯤꯛꯇ꯭ꯔꯨ ꯑꯩꯈꯣꯏꯁꯨ ꯆꯥꯔꯒꯦ ꯌꯥꯗ꯭ꯔꯤꯕꯣ ꯄꯤꯛꯇ꯭ꯔꯨ ꯆꯥꯈꯣꯝ ꯑꯗꯨꯅ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯆꯥꯔꯣ ꯌꯥꯔꯦ ꯑꯩꯗꯤ ꯀꯥꯎꯔꯤꯅꯤꯅꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯑꯔꯦꯝꯕꯗꯨ ꯆꯥꯏ ꯆꯥꯎꯕꯅ ꯁꯤꯗꯤ ꯌꯥꯎꯁꯨ ꯌꯥꯎꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯒꯠ ꯂꯥꯎꯅ ꯈꯦꯒꯠꯂꯤ ꯑꯗꯨꯒ ꯆꯥꯎꯕ ꯍꯣꯔꯦꯟ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯅꯪ ꯂꯣꯏ ꯆꯥꯎꯁꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯣ ꯉꯁꯤꯗꯤ ꯏꯟꯖꯥꯡꯁꯦ ꯅꯣꯏ ꯃꯥꯅ ꯊꯣꯡꯕꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯍꯥꯎꯕ ꯆꯥꯎꯕ ꯍꯔꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯗꯤ ꯏꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯕꯅꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯏꯃꯥ ꯂꯧꯔꯤꯁꯦ ꯎꯇꯤ ꯊꯣꯡꯕ ꯍꯩꯃꯟꯕꯒꯤ ꯂꯧꯔꯤꯅꯦ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯏ ꯅꯣꯏ ꯀꯅꯥ ꯍꯛꯆꯥꯡ ꯅꯝꯕ ꯍꯩ ꯆꯥꯎꯕꯅ ꯑꯗꯨꯗꯤ ꯃꯨꯊꯤ ꯍꯩꯕꯅꯦ ꯃꯨꯊꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯨꯊꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯈꯔ ꯇꯧꯖꯕ ꯃꯤꯅꯤ ꯅꯨꯄꯥꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯗꯤ ꯅꯨꯄꯤ ꯃꯔꯛꯇ ꯑꯗꯨꯝ ꯂꯩ ꯅꯨꯄꯥꯒ ꯁꯥꯟꯅꯗꯦ ꯅꯨꯄꯥꯒ ꯄꯨꯟꯗꯦ ꯁꯤꯗꯤ ꯑꯩꯒꯤ ꯍꯩꯅꯕꯤꯅꯤꯅ ꯇꯧꯕꯤꯒꯦ ꯄꯤꯛꯇ꯭ꯔꯨ ꯌꯥꯔꯛ ꯑꯗꯨ ꯀꯣꯠꯇꯨꯅ ꯅꯈꯣꯏ ꯆꯤꯡꯗ ꯀꯅꯥ ꯆꯠꯄ ꯌꯥꯎꯅꯤ ꯆꯥꯎꯕꯅ ꯀꯩꯗꯧꯕꯅꯣ ꯆꯦ ꯄꯤꯛꯇ꯭ꯔꯨ ꯀꯔꯤ ꯑꯣꯏꯅꯤ ꯑꯍꯥꯎꯕ ꯍꯩꯔꯥ ꯊꯤꯔꯨꯗꯣꯏꯕ ꯑꯗꯨꯒ ꯆꯥꯗꯣꯏꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯄꯤꯛꯇ꯭ꯔꯨ ꯃꯌꯥꯝ ꯑꯗꯨꯗ ꯂꯥꯎꯊꯠꯂꯛꯏ ꯍꯣꯏ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯣꯏꯅ ꯃꯌꯥꯝ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯐꯝꯅꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯆꯥꯛ ꯂꯥꯝꯕ ꯍꯧꯔꯛꯂꯦ ꯄꯨꯔꯛꯄ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗꯤ ꯄꯤꯛꯇ꯭ꯔꯨꯅ ꯂꯣꯏꯅ ꯆꯥꯍꯧꯔꯕꯅꯤ ꯆꯥꯎꯕꯅ ꯏꯆꯦ ꯄꯤꯛꯇ꯭ꯔꯨ ꯆꯥꯛ ꯂꯥꯝꯃꯛꯑꯦ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯂꯧꯔꯨꯔꯣ ꯄꯤꯛꯇ꯭ꯔꯨ ꯃꯊꯥ ꯁꯥꯔꯛꯏ ꯂꯧꯔꯨꯔꯒꯦ ꯅꯣꯏꯁꯦ ꯂꯩꯔꯝꯃꯨꯀꯣ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯑꯗꯨꯒꯅꯦ ꯆꯤꯡꯗ ꯆꯠꯂꯗꯕꯅꯤ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯍꯣꯏ ꯍꯥꯏꯅ ꯂꯩꯍꯧꯋꯤ ꯊꯝꯕꯥꯜ
ꯂꯧ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯀꯥꯔꯛꯏ ꯂꯦꯝꯕꯤꯕꯨ ꯀꯧꯔꯛꯏ ꯂꯦꯝꯕꯤ ꯂꯦꯝꯕꯤ ꯏꯃꯥ ꯀꯗꯥꯏ ꯅꯅꯥꯎ ꯌꯥꯏꯃꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯅꯤ ꯉꯁꯥꯏ ꯋꯥꯏ ꯇꯦꯛꯄꯤ ꯃꯃꯥꯒꯤ ꯆꯥꯛ ꯊꯥꯡꯇꯣꯔꯛꯏ ꯊꯝꯕꯥꯜ ꯆꯥꯛ ꯑꯗꯨ ꯆꯥꯒꯦ ꯇꯧꯕꯒ ꯃꯆꯥ ꯌꯥꯏꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯤꯛꯇ꯭ꯔꯨꯗꯤ ꯆꯥꯈ꯭ꯔꯕꯔꯥ ꯇꯦꯛꯄꯤꯅ ꯈꯨꯝꯒꯦ ꯇꯧꯏ ꯇꯦꯛꯄꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯂꯦꯝꯕꯤꯅ ꯍꯣꯏ ꯏꯃꯥ ꯆꯥꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡ ꯂꯨꯝꯗꯦ ꯃꯆꯥ ꯑꯍꯨꯝ ꯄꯣꯛꯄꯤ ꯃꯃꯥꯅꯤ ꯃꯆꯥꯁꯤꯡꯒꯤ ꯊꯃꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯤ ꯃꯃꯥꯅꯤ ꯐꯠꯇꯕ ꯃꯆꯥꯒꯤ ꯃꯃꯥꯅ ꯑꯣꯏꯅ ꯍꯦꯟꯅ ꯋꯥꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯗꯨꯃꯅꯤ ꯊꯝꯕꯥꯜꯅ ꯇꯧꯔꯤꯕ ꯄꯨꯈꯝ ꯑꯃ ꯂꯧꯗꯨꯅ ꯃꯆꯥꯒꯤ ꯆꯥꯛ ꯈꯔ ꯈꯥꯏꯗꯣꯛꯏ ꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯁꯦ ꯃꯥ ꯍꯜꯂꯒ ꯆꯔꯥ ꯋꯥꯅꯅꯕ ꯊꯝꯕꯤꯔꯣ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯃꯌꯥꯝ ꯄꯣꯛꯄꯗ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯗꯨꯅꯤ ꯅꯪꯅ ꯈꯔ ꯆꯥꯎꯔꯦ ꯑꯉꯥꯡꯁꯤꯡꯒ ꯃꯥꯟꯅꯒꯅꯨ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯦ ꯅꯅꯥꯎ ꯄꯤꯛꯇ꯭ꯔꯨꯁꯦ ꯅꯨꯄꯥꯒꯤ ꯃꯤꯍꯨꯜ ꯑꯃ ꯇꯧꯕꯅꯤ ꯅꯪ ꯃꯥꯒ ꯃꯥꯟꯅꯒꯅꯨꯀꯣ ꯂꯦꯝꯕꯤ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯂꯦꯝꯕꯤ ꯃꯥꯁꯨ ꯃꯥꯒꯤ ꯃꯔꯦꯝ ꯈꯥꯛꯅꯤ ꯃꯅꯥꯎꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯄꯤꯛꯇ꯭ꯔꯨ ꯃꯅꯤꯡꯊꯣꯡꯗ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯆꯪꯉꯤ ꯃꯃꯥꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯥꯛꯂꯝꯕꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁ ꯁꯤꯗꯤ ꯈꯤꯇꯪꯅꯤꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯄꯨꯅꯤ ꯍꯣꯏꯗ ꯑꯩ ꯍꯦꯛꯇ ꯆꯥꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕꯁꯨ ꯀꯣꯟꯅꯔꯔꯣꯏ ꯄꯤꯛꯇ꯭ꯔꯨ ꯆꯥꯛꯇꯨ ꯃꯊꯟꯇ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯊꯣꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯄꯤꯛꯇ꯭ꯔꯨ ꯃꯆꯦ ꯂꯥꯛꯄ ꯑꯗꯨꯗ ꯄꯥꯈꯠꯂꯤ ꯐꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯂꯦꯝꯕꯤ ꯑꯃꯨꯛꯀꯁꯨ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯔꯛꯑꯕꯣ ꯍꯟꯖꯤꯜꯂꯛꯏꯗꯨꯕꯣ ꯂꯥꯝꯃꯦ ꯅꯪꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯏꯕꯦꯝꯃ ꯄꯤꯛꯇ꯭ꯔꯨ ꯉꯥꯡꯂꯤꯕ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯆꯥꯛ ꯑꯗꯨ ꯁꯠ ꯁꯠ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ ꯂꯦꯝꯕꯤ ꯃꯥꯅ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯂꯦꯝꯕꯤ ꯃꯅꯥꯎꯗ ꯍꯥꯏ ꯅꯪꯅ ꯆꯥꯔꯝꯕꯁꯤꯗꯤ ꯅꯪ ꯂꯣꯏꯁꯤꯟꯕ ꯀꯩꯗꯧꯒꯦꯃꯤ ꯅꯪꯕꯣ ꯏꯆꯦ ꯂꯣꯏꯁꯜꯍꯧꯔꯣ ꯑꯩ ꯊꯦꯡꯉꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯦꯡꯉꯨꯅꯦ ꯂꯦꯝꯕꯤ ꯃꯅꯥꯎ ꯇꯦꯛꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯦꯛꯄꯤ ꯆꯠꯂꯣ ꯂꯨꯈꯥꯛ ꯇꯝꯗ ꯂꯣꯏꯁꯜꯂꯨꯁꯨ ꯆꯠꯂꯣ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯇꯦꯛꯄꯤ ꯃꯥꯗꯤ ꯃꯆꯦꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯌꯥꯖꯩ ꯂꯦꯝꯕꯤ ꯐꯤꯁꯥꯀꯣꯜꯗ ꯀꯥꯈꯠꯇꯨꯅ ꯊꯕꯛ ꯃꯈꯥ ꯆꯠꯊꯩ ꯄꯤꯛꯇ꯭ꯔꯨ ꯆꯦꯜꯂꯝꯕꯗꯨ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯍꯩꯁ ꯑꯩ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏꯅ ꯍꯪꯉꯛꯑꯒ ꯆꯠꯂꯔꯣꯏꯗ ꯃꯣꯏꯅ ꯈꯪꯗꯧꯁꯨ ꯅꯠꯇꯦ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨꯕꯨ ꯈꯣꯡꯂꯣꯝꯗ ꯑꯗꯨꯝ ꯆꯠꯂꯨꯒꯦ ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇꯗꯤ ꯆꯠꯇ꯭ꯔꯦ ꯏꯁꯤꯡ ꯈꯣꯡ ꯂꯩꯕ ꯃꯈꯩ ꯑꯗꯣꯝꯗ ꯆꯠꯂꯦ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯁꯤꯡ ꯀꯪꯊꯔꯛꯄꯒꯤ ꯄꯤꯛꯇ꯭ꯔꯨ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯂꯥꯞꯅ ꯎꯏ ꯀꯩꯅꯣ ꯑꯥꯗ ꯃꯌꯥꯝ ꯂꯩꯁꯤꯅ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯄꯤꯛꯇ꯭ꯔꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯥ ꯐꯥꯏꯅꯤꯅꯦ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯛꯇ꯭ꯔꯨ ꯑꯗꯨ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯇꯥꯈꯠꯇꯨꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯩ ꯂꯩꯈꯣꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯣꯡꯊꯕꯒꯤ ꯂꯩꯈꯣꯝꯁꯤꯡ ꯑꯗꯨ ꯌꯥꯡꯕꯒꯤ ꯃꯃꯥꯏꯗ ꯐꯅ ꯌꯥꯝꯅ ꯇꯩꯔꯦ ꯌꯥꯡꯕꯅ ꯄꯤꯛꯇ꯭ꯔꯨꯗ ꯀꯩꯅꯣ ꯄꯤꯛꯇ꯭ꯔꯨ ꯇꯞꯅ ꯀꯨꯝꯃꯧ ꯌꯥꯗ꯭ꯔꯣ ꯇꯥꯌꯥꯡꯕ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯇꯨ ꯈꯣꯡꯁꯦ ꯅꯥꯟꯊꯈ꯭ꯔꯤꯕ ꯌꯥꯡꯕ ꯃꯃꯥꯏ ꯑꯗꯨꯗ ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯗꯨ ꯇꯩꯊꯣꯛꯑꯦ ꯑꯗꯨꯒ ꯀꯩꯗꯧ ꯀꯨꯝꯃꯛꯏꯅꯣ ꯅꯨꯄꯥ ꯃꯔꯛꯁꯤꯗ ꯅꯪꯕꯣ ꯑꯩꯁꯨ ꯉꯥ ꯈꯔ ꯐꯥꯕ ꯌꯥꯎꯒꯦ ꯇꯧꯕꯅꯤ ꯌꯥꯡꯕ ꯉꯥ ꯐꯥꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯅꯪ ꯉꯥ ꯐꯥꯕ ꯌꯥꯎꯒꯦꯕ ꯌꯥꯎꯒꯦ ꯆꯠꯂꯣ ꯅꯨꯄꯤꯒꯤ ꯃꯁꯤꯟ ꯅꯠꯇꯦꯀꯣ ꯁꯦ ꯀꯩꯅꯣꯗ ꯇꯥꯈꯣꯏꯗꯨꯝ ꯉꯥ ꯐꯥꯕꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯣ ꯂꯩꯅꯦ ꯁꯤꯗ ꯅꯨꯄꯤ ꯀꯅꯥꯅ ꯌꯥꯎꯒꯦ ꯌꯦꯡꯉꯨ ꯆꯠꯂꯣ ꯅꯨꯄꯤ ꯀꯅꯥ ꯌꯥꯎꯒꯦꯕꯁꯦ ꯌꯥꯡꯕꯅ ꯈꯣꯏꯗꯨꯝꯗ ꯇꯥꯈꯣꯏꯗꯨꯝ ꯌꯥꯎꯖꯔꯁꯅꯨ ꯀꯩꯗꯧꯒꯦ ꯃꯤ ꯀꯅꯥ ꯅꯠꯇꯦꯅ ꯇꯧꯖꯩꯅꯤ ꯅꯠꯇ꯭ꯔꯅꯤ ꯄꯤꯛꯇ꯭ꯔꯨ ꯃꯇꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯣꯏ ꯑꯗꯨꯅꯦ ꯇꯥꯌꯥꯡꯕ ꯇꯥꯈꯣꯏꯗꯨꯝꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯇꯥ ꯌꯥꯡꯕꯗꯧꯅ ꯇꯧꯗꯦꯕ ꯌꯥꯡꯕ ꯃꯥꯗꯤ ꯄꯤꯛꯇ꯭ꯔꯨꯕꯨ ꯄꯥꯝꯖꯔꯤꯕꯅꯤ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯍꯔꯥꯎꯖꯔꯤꯕꯅꯤ ꯑꯅꯤ ꯑꯗꯨꯅ ꯉꯝꯗꯨꯅ ꯄꯤꯛꯇ꯭ꯔꯨ ꯅꯨꯄా ꯃꯔꯛ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯌꯥꯎꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯃꯌꯥꯝꯗꯒꯤ ꯃꯃꯥꯡ ꯏꯊꯪ ꯊꯪꯅ ꯆꯈꯠꯇꯨꯅ ꯉꯥ ꯀꯟꯅ ꯐꯥꯗꯨꯅ ꯂꯩꯊꯣꯛꯂꯦ ꯁꯣꯝꯗꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯃꯥꯕꯨ ꯉꯥꯏꯔꯤ ꯆꯥꯎꯕꯅ ꯏꯆꯦ ꯄꯤꯛꯇ꯭ꯔꯨꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯜꯂꯦ ꯆꯦ ꯄꯤꯛꯇ꯭ꯔꯨꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤ ꯃꯤꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯂꯣꯏ ꯆꯥꯊꯣꯛꯑꯒ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯆꯥꯎꯕꯅ ꯑꯃꯨꯛ ꯑꯁ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯥꯒ ꯇꯤꯟꯅꯕꯁꯦ ꯌꯥꯝ ꯉꯥꯡꯉꯦ ꯉꯁꯥꯏꯁꯨꯅꯦ ꯆꯥꯛ ꯄꯨꯒꯦ ꯌꯥꯗꯦ ꯑꯩꯅ ꯅꯝꯗꯅ ꯄꯨꯔꯛꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯥ ꯊꯤꯔꯨꯁꯤ ꯃꯥ ꯀꯗꯥꯏꯗꯅꯣꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯄꯤꯛꯇ꯭ꯔꯨꯕꯨ ꯊꯤꯕ ꯊꯣꯛꯂꯛꯏ ꯈꯣꯏꯗꯨꯝꯅ ꯍꯥꯏ ꯄꯤꯛꯇ꯭ꯔꯨ ꯀꯩꯅꯣ ꯅꯪꯅ ꯂꯣꯏ ꯅꯩꯈꯥꯏꯔꯤꯁꯤꯕꯣ ꯇꯝ ꯐꯥꯗꯧꯅꯤꯅꯦ ꯇꯥ ꯈꯣꯏꯗꯨꯝ ꯉꯥꯗꯤꯅꯦ ꯅꯩꯔꯒ ꯊꯣꯛꯂꯛꯇꯣꯏꯅꯤ ꯑꯩ ꯇꯨꯡꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯍꯧꯖꯤꯛ ꯈꯛꯇ ꯂꯥꯛꯑꯒ ꯏꯁꯤꯠꯄꯒꯁꯨ ꯌꯥꯎꯕ ꯅꯠꯇꯕ ꯌꯥꯡꯕꯅ ꯌꯥꯔꯦ ꯅꯪꯁꯨ ꯉꯥꯡꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ
ꯑꯉꯥꯡ ꯑꯁꯤꯅ ꯐꯥꯗꯅ ꯀꯌꯥꯝ ꯌꯥꯝ ꯐꯥꯗꯣꯔꯤꯒꯦ ꯁꯨꯝ ꯉꯥꯡꯉꯤ ꯋꯥꯅꯤ 이씨 떠오르지 용네 미장가 정비래드는 나 hꯧꯖꯤꯛ 하이도어가 레이낭 머락 아시다 남선 한니세 아스 아두이 와나 때미 아두디 까리 하로 호 야레세 nga세 마 로이나 파그러니 nga 파로 야레 픽조 마디 미네 이싯 발로이러바 아두다 정락파 nga싱 아두 답답 파리 이와와다나 khoidumga yangbagana sitlauba ngasing aduni mana phariba picture gi partina du thankok yongna phari picture akoibaduma chawrakpa amadi mana nga du phaba loirabani si pairadi yarni moi phajawrajani picture partina du paiduna lai aduga tayangba batin sibo kanaino kaidorage nangi oiradi purage hana tawbani ngase haijinbam yaudre khoidumna he yaro aigini 양바 khoidumda yaariba nangso kona mai thinjarakjani as ta khoidum nangse onthong likre he hainade laima nupana tadawna nangi batin sibu aina lawdu singai ne yangba nok fit tawna nangbu nga kyam phajarage ne asi haiduna nga yengba lai khoidum so hoine kayam bu pharage nangna chaningi dubo yangba khoidum picture gi nga mayam adu ubada ngakna kainu sidi picture nok fit tawi aduga kadai noigi muyenge ani dugi ngasing adudi ayambana macha ngakta oiramne yambasu mana ihen hele picture usitaba minuk ama noktuna noidi yamde he khaga piramuro khoidum harauna hoine yaine khara piramu nangdi isitpasu yawbana te akoina sitlaga dat nga piramu kaina noini gai haige hejadraga picture thawa isa sadana ngasing adu puraga karai ani adu tangak yengduna leiri picture leirai adudagi mayam le horibane aina noigi khakpiramabane phaugo aina ne yam phabidramne asi hairamlaga picture chatkre nga mayam adu puduna khoidum sauna masi angagi phurugeda mi asu yamu sidabajibu yangbo khoidum bu phai tawrunu yare mi angang jina haiji chumdro khoidum magi asawbadu yangbada haitharai nang amai bo angang sina haiba loina yabadane nawsum chawrabane nate nangbu picture je pamiraba yangbo nok fetau na nga phana hoi adumai hairizu yabajani loiredana asuk yamna leibu nupi mayam se pamdraga masigi mathong chakidraba sono chubi nga marak samrak se pamiba oibungo asigumi nupi sine mating thokpo nupi haise moilobo nupa duni nungai doise nungai rani picture gi sarai de khangba ngamgadaba made phadi phara sumba jongna mai sumjagrani nangna wabiyo haidi adugi damakta numita khidore la ngase sasat pharaga karase angang mayam adu picture thiba yaba thire sungphang phangdre chawbana moi mayumda changaga hangusira mayam adu su hoi haina la e picture gi mayum aduda chawbana lembida iche lembi lai thorakpada angang mayam ama leirambaduda haima chawba kaidore che picture laitro laitene kaidorage mayam adugi maraktagi amana mana injang obidana se hairaga akhogi chak saruk ado loina chathoe magi saruk loroge na chakhraga madi halaktre kaya danu yongne chawbana lembida iche chalage hoi matung ne noi maga punganu ko angang mayam adu thorakle chawbana kaidaw harino hore joy phubirani phusano migi chak saruk loi chathoaga halaktrine ma matung tinararoi angang sing adu ngangna thorakle picture lekhomi tei khailai picture angang sing adu ure picture na akhoida changuri maline as pajarani orendi chai soidana charni chawba picture ubada leire iche picture a leire picture tamna mayam do chensili chawbana iche picture nanga pharuiro akoina somda nang koi thiri chawba nga mayam do ubada aya nga mayam sidi yenglaw ni noiso angang mayam adu picture gi nga mayam adu ubada sauningbaga loina phakre picture na yamdro ado noi sawbro aido chak lobo chatpane ba aduda khongdane nga mayam ama phanaramba ubadane ai adum pharaga laithoba se haying thonga goina charase ai purage angang mayam adu loina haraunare hoi haina yanare loina picture na mayam aduda adudi noisu yumyumda changnaro aisu changage hayeng ne
ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯗ ꯊꯦꯡꯅꯁꯤꯀꯣ ꯏꯆꯦ ꯄꯤꯛꯇ꯭ꯔꯨ ꯑꯗꯣ ꯁꯣꯏꯗꯅꯗꯤ ꯂꯥꯛꯎꯀꯣ ꯉꯥꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕ ꯂꯥꯛꯀꯦ ꯆꯠꯂꯣ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯏ ꯑꯗꯨꯒ ꯑꯁ ꯁꯤꯔꯝꯅꯤꯗ ꯗꯁꯥꯒ ꯂꯣꯏ ꯀꯣꯛꯑꯦ ꯄꯤꯛꯇ꯭ꯔꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯄꯤꯛꯇ꯭ꯔꯨꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯇꯦꯛꯄꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯀꯥꯏ ꯆꯠꯂꯨꯏꯕ ꯅꯪ ꯏꯆꯦ ꯍꯟꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯅꯤ ꯄꯤꯛꯇ꯭ꯔꯨ ꯕꯥꯔꯇꯤꯟ ꯑꯗꯨ ꯊꯥꯡꯀꯠꯂꯤ ꯑꯗꯨꯒ ꯇꯨ ꯉꯥ ꯐꯥꯔꯨꯏꯕ ꯇꯦꯛꯄꯤ ꯉꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯌꯥ ꯌꯥꯝꯃꯤꯍꯦ ꯀꯥꯏꯗꯩꯅꯣ ꯑꯩ ꯄꯥꯏꯒꯦ ꯇꯦꯛꯄꯤ ꯍꯔꯥꯎꯅ ꯃꯆꯦ ꯑꯍꯜ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯆꯦꯍꯜ ꯇꯨ ꯉꯥ ꯃꯌꯥꯝ ꯄꯨꯔꯛꯏ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯂꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯥꯎꯔꯞꯅ ꯀꯥꯏꯗꯩ ꯉꯥꯅꯣ ꯁꯤꯅ ꯄꯤꯛꯇ꯭ꯔꯨ ꯊꯋꯥ ꯁꯥꯗꯅ ꯐꯥꯔꯛꯏꯅꯤ ꯀꯩꯅꯣ ꯇꯦꯛꯄꯤ ꯉꯥꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛ ꯉꯁꯤꯗꯤꯅꯦ ꯊꯣꯡꯉꯒꯨꯝꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯊꯣꯡꯉꯁꯤ ꯃꯤꯒꯤꯁꯨ ꯄꯤꯗꯧ ꯂꯩ ꯑꯗꯨꯗ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯔꯁꯤ ꯍꯧꯖꯤꯛ ꯈꯔꯗꯤ ꯈꯥꯏꯗꯣꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯛꯇ꯭ꯔꯨꯗꯨ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄꯤꯛꯇ꯭ꯔꯨ ꯑꯌꯨꯛꯀꯤ ꯃꯆꯤꯟ ꯀꯟꯅ ꯁꯦꯡꯂꯤ ꯇꯦꯛꯄꯤꯅ ꯆꯦ ꯄꯤꯛꯇ꯭ꯔꯨ ꯌꯥꯔꯦ ꯅꯈꯥꯗꯣ ꯈꯔ ꯁꯦꯡꯉꯗꯤ ꯑꯗꯨ ꯀꯨꯏꯅ ꯁꯦꯡꯕ ꯍꯧꯅꯕ꯭ꯔꯣ ꯁꯣꯝꯗꯅ ꯏꯃꯥꯅ ꯏꯪꯈꯣꯜꯗ ꯆꯠꯂꯨꯁꯦꯅ ꯉꯥꯏ ꯂꯩꯔꯦ ꯄꯤꯛꯇ꯭ꯔꯨ ꯃꯇꯤꯟ ꯑꯗꯨ ꯄꯤꯠ ꯂꯥꯎꯅ ꯁꯤꯠꯂꯤ ꯑꯗꯨꯒ ꯅꯣꯏ ꯆꯠꯂꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯉꯔꯥꯡꯁꯨ ꯆꯤꯟ ꯁꯦꯡꯗꯦ ꯑꯗꯨꯒꯤ ꯌꯥꯊꯤ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯇꯧꯕꯅꯤ ꯑꯣꯟꯊꯣꯛꯅ ꯇꯨꯒꯠꯆꯩꯍꯦ ꯁꯤꯕꯨ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯇꯦꯛꯄꯤꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯑꯗꯣ ꯃꯅꯥꯎꯗ ꯌꯦꯡꯗꯨꯅ ꯅꯪ ꯊꯤꯕꯤꯌꯣ ꯍꯥꯏꯗꯦ ꯃꯥꯅ ꯑꯩꯃꯨꯛ ꯄꯥꯟꯅꯗꯅꯒ ꯇꯧꯔꯛꯏ ꯃꯁꯛꯁꯤꯒ ꯁꯟꯅ ꯅꯦꯛꯈꯥꯏꯔꯝꯕ ꯀꯧꯇꯥ ꯍꯦꯛ ꯃꯥꯟꯒꯦ ꯇꯦꯛꯄꯤꯅ ꯃꯃꯥꯗ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯠꯂꯝꯃꯣꯏ ꯃꯥ ꯂꯥꯛꯀꯦ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜ ꯃꯆꯥ ꯑꯍꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯝꯕꯤ ꯅꯪꯅꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯍꯧꯔꯣ ꯑꯩ ꯏꯪꯈꯣꯜꯗꯅꯦ ꯅꯥꯄꯤꯅ ꯂꯣꯏꯔꯦ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯂꯦꯝꯕꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯊꯝꯕꯥꯜ ꯃꯇꯝ ꯀꯨꯏꯅ ꯁꯨꯔꯨꯗ꯭ꯔꯕ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤ ꯃꯌꯥꯝ ꯑꯗꯨ ꯐꯨꯛꯇꯠꯅꯕ ꯍꯣꯠꯅꯔꯤ ꯇꯦꯛꯄꯤ ꯃꯃꯥꯅ ꯉꯝꯗ ꯅꯥꯄꯤ ꯐꯥꯟꯕꯗꯨ ꯎꯕꯗ ꯏꯃꯥ ꯅꯪꯕꯨ ꯉꯝꯗ꯭ꯔꯕꯣ ꯍꯣꯏꯅꯦꯍꯦ ꯈ꯭ꯋꯥꯡꯁꯦ ꯅꯥꯕꯅ ꯀꯨꯏꯅ ꯁꯨꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯆꯦ ꯄꯤꯛꯇ꯭ꯔꯨꯗꯣ ꯂꯥꯛꯑꯗꯤ ꯐꯗꯧꯅꯤ ꯃꯥꯅ ꯇꯧꯔꯗꯤ ꯀꯩꯁꯨ ꯀꯨꯏꯔꯣꯏꯕ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯄꯤꯛꯇ꯭ꯔꯨꯗꯣ ꯂꯥꯛꯂꯦ ꯃꯃꯥꯗ ꯀꯗꯥꯏ ꯑꯩ ꯇꯧꯒꯦꯁꯦ ꯅꯣꯏꯅꯦ ꯍꯟꯇꯣꯛꯑꯣ ꯊꯕꯛ ꯁꯨꯔꯤꯅꯦꯅ ꯃꯤꯠ ꯑꯣꯟꯊꯣꯛ ꯅꯥꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯌꯣꯄꯥꯛ ꯑꯗꯨ ꯂꯧꯗꯨꯅ ꯏꯟꯈꯠꯂꯛꯄ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯃꯤꯀꯨꯞ ꯐꯥꯗꯦ ꯌꯦꯡꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯦ ꯇꯦꯛꯄꯤ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯅꯤꯅ ꯍꯣꯟꯇꯣꯛꯄ ꯍꯧꯔꯛꯏ ꯇꯦꯛꯄꯤꯅ ꯃꯃꯥꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯆꯦ ꯄꯤꯛꯇ꯭ꯔꯨꯁꯦ ꯃꯊꯣꯡ ꯈꯔ ꯆꯥꯖꯗꯕꯩ ꯋꯥꯅꯤ ꯊꯕꯛꯇꯤ ꯂꯣꯏ ꯍꯩꯕꯅꯤ ꯄꯨꯔꯥ ꯅꯨꯄꯥꯅꯤ ꯊꯝꯕꯥꯜ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯁꯨꯔꯛꯄꯒꯤ ꯄꯥꯡꯒꯜꯁꯨ ꯀꯦꯝꯂꯕꯅꯤ ꯅꯨꯡꯁꯥꯒ ꯁꯥꯒꯠꯂꯛꯄ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯇꯣꯛꯑꯁꯤ ꯋꯥꯔꯦ ꯍꯣꯔꯦꯟ ꯇꯧꯔꯁꯤ ꯄꯤꯛꯇ꯭ꯔꯨ ꯉꯛꯅ ꯊꯕꯛꯇꯤ ꯁꯨꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯋꯥꯔꯕꯣ ꯍꯥꯏꯁꯦ ꯇꯦꯛꯄꯤꯁꯨ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕꯅꯤ ꯇꯦꯛꯄꯤꯅ ꯃꯆꯦꯗ ꯋꯥꯔꯦ ꯀꯗꯥꯏꯗꯒꯤ ꯏꯆꯦꯒ ꯄꯥꯟꯅꯕꯗꯤ ꯉꯝꯗꯣꯏꯕ ꯑꯅꯤꯗꯨ ꯊꯕꯛ ꯐꯥꯎꯕ ꯁꯨꯗ꯭ꯔꯤ ꯋꯥꯕꯅ ꯍꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯆꯠꯂꯣ ꯌꯥꯔꯦ ꯀꯥꯔꯝꯃꯣ ꯑꯩ ꯃꯆꯦꯠꯁꯦ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯑꯒꯦ ꯋꯥꯔꯅꯤꯅꯦ ꯅꯪꯕꯣ ꯂꯥꯛꯑꯣ ꯄꯨꯟꯅ ꯀꯥꯔꯁꯤ ꯍꯣꯔꯦꯟ ꯇꯧꯔꯁꯤ ꯏꯃꯥ ꯍꯣꯏ ꯆꯠꯂꯝꯃꯣ ꯍꯥꯏꯕ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯃꯆꯤꯠꯇꯣ ꯑꯩ ꯍꯩꯅꯗꯦ ꯍꯣꯔꯦꯟꯁꯨ ꯊꯕꯛ ꯂꯩ ꯆꯠꯂꯣ ꯌꯥꯔꯦ ꯑꯩ ꯇꯧꯍꯧꯔꯒꯦ ꯊꯝꯕꯥꯜ ꯃꯆꯥꯅ ꯌꯥꯝꯃꯟꯗꯕ ꯑꯗꯨꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯀꯥꯔꯛꯑꯣꯀꯣ ꯏꯃꯥ ꯈꯣꯏ ꯍꯜꯂꯝꯃꯒꯦ ꯇꯦꯛꯄꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯀꯥꯔꯛꯂꯦ ꯄꯤꯛꯇ꯭ꯔꯨ ꯊꯕꯛ ꯇꯧꯅ ꯆꯥꯕ ꯀꯥꯟꯗꯅ ꯑꯩ ꯌꯥꯝ ꯆꯥꯗꯧꯒꯤ ꯊꯕꯛ ꯈꯤꯇꯪ ꯇꯧꯕꯁꯤꯐꯥꯎꯗ ꯉꯝꯗꯦꯒ ꯋꯥꯏꯒ ꯃꯤ ꯑꯝꯇ ꯑꯣꯏꯔꯣꯏ ꯅꯣꯏ ꯄꯤꯛꯇ꯭ꯔꯨ ꯉꯥꯡꯅ ꯑꯔꯩꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯣꯏꯗꯠꯂꯦ ꯄꯤꯛꯇ꯭ꯔꯨ ꯊꯕꯛ ꯂꯣꯏꯗꯨꯅ ꯀꯥꯔꯛꯏ ꯊꯝꯕꯥꯜ ꯃꯆꯥ ꯂꯥꯛꯄ ꯑꯗꯨꯗ ꯏꯆꯥ ꯂꯥꯛꯑꯕꯣ ꯂꯥꯛꯑꯣ ꯅꯆꯦꯁꯨꯅꯦ ꯆꯥꯛ ꯂꯣꯏꯈ꯭ꯔꯦ ꯄꯨꯟꯅ ꯆꯥꯔꯁꯤ ꯄꯤꯛꯇ꯭ꯔꯨ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯎꯐꯨꯜ ꯄꯨꯝꯇꯩ ꯇꯩꯕ ꯑꯗꯨꯒ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯐꯝꯊꯔꯛꯄ ꯑꯗꯨꯗ ꯃꯃꯥꯅ ꯀꯔꯤꯅꯣꯅꯦ ꯄꯤꯛꯇ꯭ꯔꯨ ꯏꯔꯨ ꯂꯨꯗ꯭ꯔꯁꯨ ꯅꯈꯣꯡ ꯐꯥꯎꯗꯤ ꯍꯥꯝꯃꯛꯎꯗꯅ ꯀꯥꯏꯗꯩꯅꯣꯗ ꯆꯥꯛ ꯑꯁꯨꯌꯥꯝ ꯂꯥꯝꯃ ꯀꯥꯟꯁꯤꯗ ꯀꯥꯏꯗꯒꯤ ꯑꯩ ꯆꯥꯛꯇꯣ ꯄꯤꯔꯛꯑꯣ ꯄꯤꯛꯇ꯭ꯔꯨ ꯉꯥ ꯊꯣꯡꯕꯗꯨ ꯎꯕꯗ ꯑꯁ ꯍꯥꯎꯔꯅꯤꯍꯦ ꯄꯤꯛꯇ꯭ꯔꯨ ꯆꯥꯛꯇꯨ ꯇꯪꯈꯥꯏ ꯑꯃ ꯇꯣꯠꯂꯒ ꯃꯃꯥꯏ ꯎꯗꯕ ꯆꯥꯛꯈꯣꯝ ꯑꯃ ꯅꯝꯁꯤꯜꯂꯤ ꯑꯗꯨꯒ ꯕꯥ ꯍꯥꯎꯋꯦ ꯅꯪ ꯆꯟꯗꯤ ꯆꯟꯅꯔꯅꯤ ꯅꯋꯥꯅ ꯌꯥꯔꯅꯤ ꯂꯦꯝꯕꯤꯅ ꯃꯅꯥꯎꯗ ꯏꯁ ꯇꯧꯔꯤꯁꯦ ꯌꯦꯡꯎꯅꯦ ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯡ ꯃꯌꯥꯝꯅ ꯃꯥꯕꯨ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯩꯗꯤ ꯀꯥꯎꯏꯅꯦ ꯄꯤꯛꯇ꯭ꯔꯨ ꯃꯈꯨꯠ ꯍꯥꯝꯇꯣꯛꯏ ꯑꯗꯨꯒ ꯑꯔꯩꯕ ꯆꯥꯛꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯛꯏ ꯊꯝꯕꯥꯜꯅ ꯃꯆꯥꯗ
Kaidore picture kaino nang tawriduna angang mayam ama ngai leramani aina jak puraktoine na ngarang haikibane ai kauthore se ai ge atot pasina noi chahoro picture na araiba jak makhai loina puna na honarak paduda lembina kaino picture nana loi pukradi akhodi kari chadoriba khangde noi thokta horo amuk thonggira kaidoggira asi hairam laga araiba jak insang loina puduna chenkhre thambana lembida yare to akhoi ge muknau na thongasi manaru nu yaroi Lembina mamada cheng somta leije haujikidu phawbada chara phabanate thambal hairakliba wahai adu tabada mathamoi adu khangjaba ngamda mamit ira chelei jak phawba ningthi nungaina macha sengbu pizaba ngamde khalubada thambal mathamoi pomba phajinduna horen ngana thongba haiduni sese nangna khara angangi nachena tolamba khara se charo tekpi piktu na tolamba jak aremba khara du pizare lembi nangna khara chawre akhoi ani di chara gumsi ani dudi adum chadre lembidi matam kuina charu jabanga adu chaba phangnani khanna harauna thongjabani adubu machet ama phawba chaba phanghodre angang mayam adu hainaki bagi matung inna picture ngai duna leirami picture angang mayam adu da ai lae angang sing adu omsili picture na se nakuna sa sing na hamdo natra di pizaroi ko mayam adu makut hamduna changlei picture chawba nangdi nakut hamaba hamena Mandeda nakhutnina napthi ko luisu khangde as mina me haraga yare charo picture angang mayam aduga chak tu muna duna chare hautra mayam du sahawe haina khummi aduni aina pizabadi nga thongba pizadra aina noidegi chabada iromba saugri chawbana isis adudi haino akhoi gi dudi chengum thongbani adu hawina hoine nangi budi hawine ado matung aina haibada yagadaba khaba angang mayam adu hoi hainare chak chaba loire duna nga hak leinai muthina chepik jo haino huralu sira kaide haino maningi ta chawba khoida amunba achawba thumtrak thumba mayam panbane hoine yaine angang mayam adu hauna duna migi ngak sen duna thamliba haino mayam adu loine hektok duna chathokle picture chak khara wat hoba adu hainong mayam adu na men khalle picture khegatuna as muthia nang su khara thekchabai wani huranbam hai ahau ba panbam di nang su phajana khangbu jani mayam adu walawna noi picture na mayam adu da phare noi su yum changnaro ai su changage aduga ne haino hurale haibase haidukpa yade ko hoi haiduna mayam du hainare lambida lakpada yangbaga khoidunga Bartin du loba lai yangbana picture kai chaluino picture pukhama du konduna angang singa chak charuini tayangba bartin loba lai ro oh hoi adudi sidangak leramo ai puthorage picture changkre yangba picture de yengduna kaya da jamjari no yo mage sigumba sidani aina ngawrisi khoidumna hairei ngawni sono jubisibo picture batina du puduna thorakpada machegi fibama domda thauba lumduna yenglaga leirami thauba lekai asida khwaidagi mathong chadaba mini mana lembibu pamjari bani picture thauba ubada mai se akhoi je yengi malene khangni dina ngasidi ma picture tapna changsile aduga he kaino nang taido da thauba picture gi mihul khangi aduna ki na chen ge tawi he jakino silaw thauba haina chen ge tawba aduda picture sauna mina law haraga laktaba asi haiduna pairakli ba bartina duna thajilai aduga khangbra mi usitaba chalo nasak to uningde matung toraba seire khangunang thauba picture gi amuki khutha da tandan pareng paire thauba turoi ngaroi tawduna nang khangiduna thauba wasika hairam laga atai makha phawba taba ngamdana chatkhre picture sauna nupi ngak ta leire kaina usachi male matunga tawradi hatoke yung picture do ngang duna lai picture gi khutha aduda batin phawba kople aya batin side kopine side kamai tawdu ba ide picture chalam du chap lepe yangba picture thore e khana harauna changle e aduga kadore picture lebale de picture na batin adu udli yang busu
ꯑꯀꯣꯞꯄꯗꯨ ꯎꯕꯗ ꯑꯦ ꯀꯩꯗꯧꯔꯤꯁꯤꯗꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯄꯤꯛꯇ꯭ꯔꯨ ꯇꯞꯅ ꯃꯤ ꯐꯨꯕꯗ ꯌꯥꯡꯕ ꯉꯛꯅ ꯅꯪꯗꯤ ꯀꯅꯥ ꯐꯨꯔꯨꯔꯤꯕ ꯃꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏ ꯋꯥꯅꯤ ꯊꯧꯕ ꯀꯩꯒꯤ ꯑꯩꯈꯣꯏ ꯆꯦꯗ ꯂꯨꯝꯃꯒ ꯌꯦꯡꯉꯝꯃꯤꯕ ꯑꯗꯨꯒꯤ ꯐꯨꯔꯨꯏꯕ ꯂꯣꯏꯔꯦ ꯅꯪꯁꯨ ꯑꯗꯨꯒꯤꯕꯨ ꯐꯨꯗ ꯌꯥꯗꯗꯅ ꯐꯨꯏꯅꯤ ꯈꯪꯉꯕ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯒꯠꯂꯛꯏ ꯌꯥꯡꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅ ꯌꯥꯡꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯕꯥꯔꯇꯤꯟ ꯑꯗꯨ ꯄꯤꯔꯛꯏ ꯑꯗꯨꯒ ꯁꯦ ꯅꯪꯒꯤ ꯕꯥꯔꯇꯤꯟꯁꯦ ꯂꯧꯔꯣ ꯅꯪꯁꯨ ꯆꯦꯛꯁꯤꯜꯂꯣ ꯃꯊꯪ ꯇꯥꯔꯛꯄꯁꯨ ꯌꯥꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯈꯣꯏꯗꯨꯝ ꯆꯪꯂꯛꯇꯨꯅ ꯄꯤꯔꯝꯃꯗꯤ ꯆꯠꯂꯁꯤꯗꯅ ꯑꯃꯨꯛ ꯌꯦꯡꯉꯒ ꯂꯩꯇ꯭ꯔꯁꯨ ꯌꯥꯡꯕ ꯈꯣꯏꯗꯨꯝꯗ ꯕꯥꯔꯇꯤꯟ ꯑꯗꯨ ꯌꯦꯡꯍꯜꯂꯛꯏ ꯋꯥꯗꯤ ꯉꯥꯡꯗꯅ ꯑꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯁꯤꯗꯤ ꯃꯤ ꯐꯨꯕꯗꯅꯦꯌꯦ ꯕꯥꯂꯣ ꯅꯨꯄꯤ ꯃꯥꯅ ꯃꯤ ꯐꯨꯕꯗ ꯕꯥꯔꯇꯤꯟ ꯑꯁꯦ ꯀꯣꯞꯄꯕ ꯑꯗꯨꯗ ꯅꯪꯅ ꯃꯁꯤꯗ ꯀꯟꯅ ꯉꯥꯎꯔꯤꯕ ꯐꯖꯩꯌꯦ ꯏꯕꯣ ꯌꯥꯏ ꯌꯥꯏ ꯅꯪ ꯑꯁꯤ ꯅꯨꯄꯤꯁꯦ ꯂꯧꯔꯗꯤꯅꯦ ꯂꯨꯍꯣꯡ ꯅꯣꯉꯥꯟꯕꯗ ꯁꯤꯔꯒ ꯂꯩꯔꯝꯕ ꯁꯣꯏꯗ꯭ꯔꯦ ꯈꯣꯏꯗꯨꯝ ꯌꯥꯡꯕꯗ ꯀꯔꯦꯝꯅꯅ ꯅꯣꯛꯁꯤꯜꯂꯤ ꯌꯥꯡꯕ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯥ ꯐꯨꯏꯗꯣ ꯅꯨꯄꯥꯗꯨꯅ ꯁꯣꯏ ꯂꯥꯜꯂꯝꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯌꯥꯏ ꯂꯥꯎ ꯆꯠꯁꯤ ꯌꯥꯡꯕ ꯈꯣꯏꯗꯨꯝꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯌꯥꯡꯕ ꯃꯥꯗꯤ ꯄꯤꯛꯇ꯭ꯔꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤ ꯃꯥ ꯄꯤꯛꯇ꯭ꯔꯨꯕꯨ ꯐꯅ ꯑꯗꯨꯝ ꯈꯜꯂꯤ ꯂꯦꯝꯕ ꯁꯟꯗ꯭ꯌꯥ ꯆꯪꯂꯛꯄꯒꯤ ꯊꯕꯛ ꯂꯣꯏꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯪꯆꯤꯠ ꯉꯥꯏꯍꯥꯛ ꯂꯥꯡꯏ ꯇꯥꯂꯛ ꯑꯁꯤꯗ ꯊꯥꯔꯤꯛꯁꯨ ꯁꯥꯎꯅ ꯂꯥꯛꯏ ꯑꯗꯨꯒ ꯊꯝꯕꯥꯜꯗ ꯍꯦꯛꯇ ꯍꯥꯏ ꯊꯝꯕꯥꯜ ꯅꯆꯥ ꯑꯐꯥꯎꯕꯤ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯇꯧꯕꯤ ꯑꯐꯥꯎꯕꯤ ꯁꯣꯅꯣ ꯆꯨꯕꯤ ꯅꯆꯥ ꯌꯥꯏꯃꯗꯣ ꯀꯥꯏ ꯂꯩ ꯀꯧꯊꯣꯔꯛꯎ ꯅꯪꯅ ꯋꯥꯔꯛꯄ ꯌꯧꯗ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯋꯥꯔꯛꯑꯝꯃꯒꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯕ ꯉꯝꯗꯦ ꯊꯝꯕꯥꯜꯅ ꯇꯞꯅ ꯏꯆꯦ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨꯅ ꯀꯩꯗꯧꯔꯝꯃꯒꯦ ꯃꯥꯒꯤ ꯑꯁꯣꯏꯕꯗꯣ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯆꯒꯦ ꯏꯁ ꯏꯕꯦꯝꯃ ꯅꯈꯣꯜꯒꯗꯤ ꯃꯦꯡꯈ꯭ꯔꯦꯗ ꯅꯆꯥꯅꯨꯄꯤꯅꯦꯅ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇ ꯍꯦꯛ ꯄꯣꯛꯁꯜꯂꯒ ꯊꯥꯔꯤꯛꯂꯩꯗꯨ ꯃꯊꯣꯡ ꯃꯔꯝꯗꯤ ꯏꯈꯪ ꯈꯪꯗꯅ ꯃꯔꯝ ꯏꯍꯥꯏ ꯍꯥꯏꯗꯅ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯕꯗꯨꯗ ꯂꯦꯝꯕꯤꯅ ꯏꯅꯦ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨꯅ ꯀꯩꯗꯧꯔꯝꯃꯒꯦ ꯋꯥꯗꯨ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯣ ꯏꯕꯦꯝꯃ ꯏꯆꯥꯅꯨꯄꯥꯗꯣ ꯃꯥꯅ ꯐꯨꯗꯅ ꯃꯊꯨꯟꯗꯣ ꯆꯤꯡꯃꯨꯛ ꯆꯥꯎꯅ ꯄꯣꯝꯗꯅ ꯂꯩꯍꯧꯔꯤ ꯂꯦꯡꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯊꯝꯕꯥꯜꯅ ꯇꯦꯛꯄꯤꯗ ꯇꯦꯛꯄꯤ ꯆꯪꯉꯨ ꯅꯆꯦ ꯀꯧꯊꯣꯔꯛꯎ ꯇꯦꯛꯄꯤ ꯃꯆꯦ ꯀꯧꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯄꯤꯛꯇ꯭ꯔꯨ ꯊꯥꯔꯤꯛꯂꯩ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯏ ꯊꯝꯕꯥꯜꯅ ꯄꯤꯛꯇ꯭ꯔꯨꯗ ꯍꯩ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯁꯦ ꯐꯨꯏ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯄꯤꯛꯇ꯭ꯔꯨ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯆꯨꯝꯃꯤ ꯀꯩꯅꯣ ꯃꯔꯝ ꯆꯠꯇꯨꯒꯤ ꯐꯨꯕꯅꯤ ꯍꯥꯏ ꯇꯧꯉꯝꯕꯤ ꯏꯆꯥꯗꯨꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯝꯃꯦ ꯍꯥ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤꯅꯤ ꯏꯅꯦ ꯃꯔꯥ ꯂꯩꯇꯕ ꯃꯤꯗ ꯈꯨꯠ ꯊꯥꯒꯗꯕ ꯄꯤꯛꯇ꯭ꯔꯨꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯗꯣ ꯁꯤꯍꯧꯗ꯭ꯔꯤꯗꯣ ꯐꯔꯕꯅꯤ ꯆꯠꯂꯣ ꯃꯊꯪ ꯆꯦꯛꯁꯤꯜꯂꯣꯅ ꯈꯔ ꯍꯥꯏꯌꯨ ꯍꯩꯃ ꯍꯩꯃ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯍꯩ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯛꯑꯒ ꯅꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯗꯣꯛꯍꯜꯂꯨꯔꯣ ꯍꯥ ꯄꯤꯛꯇ꯭ꯔꯨ ꯊꯥꯔꯤꯛꯂꯩꯒꯤ ꯋꯥꯉꯥꯡ ꯑꯃꯅ ꯁꯥꯎꯕ ꯁꯨꯝ ꯍꯦꯟꯀꯠꯂꯛꯏ ꯆꯠꯂꯣ ꯑꯩꯈꯣꯏꯒꯤ ꯊꯥꯗ꯭ꯔꯤꯉꯩꯗꯅꯦ ꯏꯅꯦ ꯍꯣꯏꯒꯤ ꯍꯥꯟꯅ ꯊꯥꯗꯅꯕ ꯅꯆꯥꯗꯣ ꯋꯥꯔꯧꯁꯨ ꯆꯠꯂꯣ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯃꯩ ꯊꯥꯒꯗꯧꯔꯤꯕ ꯅꯆꯥ ꯅꯨꯄꯥꯅ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯂꯩꯕ ꯌꯨꯝꯗ ꯃꯅꯤꯡ ꯃꯌꯥꯗ ꯂꯨꯝꯃꯒ ꯌꯦꯡꯕꯒꯤ ꯊꯥꯗꯣꯏꯕ ꯆꯠꯂꯣ ꯏꯅꯦ ꯁꯟꯗ꯭ꯌꯥ ꯆꯪꯂꯛꯄꯁꯤꯗ ꯃꯤꯒꯤ ꯌꯨꯝꯗ ꯌꯥꯝ ꯂꯥꯡꯕꯤꯒꯅꯨ ꯂꯈꯃꯤꯒ ꯑꯃꯠꯇ ꯆꯪꯒꯗꯕ ꯃꯥꯟꯗꯦ ꯁꯨꯝ ꯍꯥꯏꯕꯁꯤꯗ ꯌꯥꯔꯛꯇ꯭ꯔꯗꯤꯅꯦ ꯏꯅꯦꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯁ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯐꯩ ꯅꯪꯕꯨꯗꯤ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔꯁꯨ ꯈꯪꯗꯕ ꯊꯥꯔꯤꯛꯂꯩ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯃꯆꯥꯗ ꯄꯤꯛꯇ꯭ꯔꯨ ꯀꯔꯤꯒꯤ ꯃꯤ ꯐꯨꯔꯨꯔꯤꯕꯅꯣꯅꯦ ꯅꯪꯕꯣ ꯃꯤꯅ ꯁꯨꯝ ꯎꯁꯤꯠꯇꯕꯁꯦ ꯌꯥꯔꯁꯦ ꯍꯥꯏꯔꯕ ꯂꯦꯝꯕꯤꯅ ꯑꯃꯕꯨ ꯑꯣꯏꯔꯣ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯏꯗꯅ ꯃꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯍꯧꯗ꯭ꯔꯤꯗꯣ ꯐꯔꯕꯅꯦ ꯏꯆꯦ ꯃꯥꯒꯤ ꯃꯑꯣꯡꯗꯨꯅꯅꯦ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯅꯨꯄꯥ ꯂꯩꯇꯦꯅꯕꯨ ꯁꯨꯝ ꯇꯣꯟꯊꯔꯒ ꯍꯤꯡꯂꯁꯦ ꯍꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯊꯝꯕꯥꯜꯅ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯁꯤꯔꯗꯤ ꯐꯔꯗꯝꯅꯤ ꯌꯥꯔꯦ ꯆꯪꯉꯣ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯄꯤꯛꯇ꯭ꯔꯨ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯔꯦ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯁ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯗꯧꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯏꯃꯥ ꯃꯥꯒꯤꯁꯨꯅꯦ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯔꯝ ꯆꯠꯀꯦ ꯍꯥꯏꯔꯗꯤꯅꯦ ꯈꯔ ꯌꯥꯝꯅ ꯐꯨꯔꯝꯒꯗꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄ ꯉꯝꯕ ꯅꯠꯇꯦ ꯑꯩꯅ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨ ꯇꯥꯈꯤꯅꯤꯅ ꯀꯩꯁꯨ ꯍꯥꯏꯗꯕꯩ ꯋꯥꯅꯤ ꯃꯥ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ
Hoini, adubu ningthijana hainaba yaidana. Aikhoi Pictuna kaisu lalamoi. Yadaduna furini. Makhongla makula ama thudiklamadi phagadabani. Anidu kana ngangnari imung adudagi Pictuna laurai. Ho changakpa yadribo aibu chak lame haiba. Chango amuk laurai chak thongnanaba tawruru. Pictu asumna adum tawduna laklibani. Magidi mahausani mina lakchaba yade oidaba namthak amada tawba yade hainade. Imung asi malaibagi sumina kina usina chatpa ngamlibani. Thaudok asidagi lembibo amuk hannasu thawbana lumba lakhidre. Chawba yahaurakpada hainaw amata palamdaba adu ure. Chawba sauningna. Haima. Hainaw mayam adudi amata palamdrine. Sidi kanana hekre. Hai. Nakhoibu kana lege. Hainaw kanana hekene he. Hainaw amata palamdrine noibo. Chawbagi nupido imungdagi thoraktuna. Kainoda. Nangi hainawbu nangwanda haidana kanana hektorige. Kanana su he amoy. Hai. Adudi amta palamdrisidi. O khangde imungi minadi amta he amgadaba mande. Kanana hekpuno haina thiyu. Chawba ahalfana oirabani mana luna thamjaba hainaw adu lairamdaba aduda kapning kapngang tawduna. Oh, ai loiredana. Aina tok pamuna numit thagum yengduna thamjaba hainaw adubu. Chawba mataw aduda magi nupi aduna. Hera kainu angang machadangna hainaw lairamdabagibu adumna tawba haunade. Mina takraga namaido ikaidro hanu thangsida. Ikaibide. Mina taraga aigi hainaw adu singbigadaba leite. Asi haiduna chawba adu laibak makada phamtharaga kapkhre. Chawbagi nupi tawriba mataw aduda hainadabana loire. Nupa hagolomi nangbo napiga do loina mole. Hainaw kharagibu adumna tawba haunabraba. Namong nupi koi taraga nangbu karini haigidorige. Hai haige haijasanu. Hainaw do achamba hainaw natene. Aina adagi purakba. Icham chamba hainaw nataba. Akoi swaisida phangba natene. Adugi su mathakta. Wa makha tadana chawbana hena kapkhre. Chawbagi nupina. Kaidoraba. Adugi su mathakta kaidoraba. Hairo oba. Ho aina ne yonge haina sel su loksulure mingondagi. Aibu hoji migi sel adubu singba taribro. Chawbagi nupi pena noglai aduga. Haha nungaida mapanangi wakhalse. Hainaw phawba hektringaida hainaw yonge haina sel loksuluriba. Nangna chopa selse okhak chopida. Sibada puba yagadaba selsu nate. Masida nangna asukam na choplibadubu karigino. Hai tumilayo taningdi chalo. Natrabadine tempak leitu masina soidana thomukpa tare nang. Aina haribase chumbu chumdro. Kaidawnage harino ba sel adubo. Chawba leitu mama khulli aduga thage tawraga. Nang mathoinara nang. Chalo nathau tawchu chalo. Matik mathauna thokna leikhre ko laisam chawbugi ingkholdagi hainaw huran bangamba haibase araiba midi nate. Masak po thokna khangning khreda aide. Chawbadi ngangang duna changki. Chawba lekai sida khwaidagi hena likpa nupani. Kanagumbana mabu mathi phawba bora hauduna chai hainaribani. Selsu yamna paiba ahalni magi matawasi imung asigi mina phawba su hainadrabani. Magi ingkolda hauba napi maka ama phawba mini hekpangamba nate sel yaudrabadi. Chawba sauna. Phai. Chawba egi ingkoldagi hainaw huran mangam. Khangani phangdriba phawba thigi. Chawba sauna thuglei. Khara chatlaga angang mayam aduna hainaw chakhibagi maku maru mayam adu taduna leirami. Chawba changsinduna yengi aduga. Sidi ai hainaw mankreda. Chawba hainaw maku adu amamamta oina thangkatuna yenglai aduga. Mani aigi hainaw nidana. Chawba mi lakbra haina amuk yenglaga hainaw maku adu machet ama chiktuna yengi aduga. Mani aigi hainaw gi mahawni ne. Loiridana aidi. Chawba ngai hakaptuna leithokle aduga. Kayada phatkidriba mi. Chage hairabasu aingonda hairaga chaba tabani. Kanana makti oirigaba. Lambi chatpa nupana ha amana. Ta chawba kaidawragi sorok mayaisida. Chawba perum tawduna. Yenguni ibungo. Aina numit khudingi yengjariba aigi hainawsing asi loina huralaga chathoklamleba. Kaino haisibu ta chawba. Ta chawba bu uhawla awdraba. Hoine ibungo karamba tanjada laaga hi ibunu haibasu khangde. Aisu phana kannadi senabra haina khanbani. Yade. Ta chawbugi hainaw huran bangamba mise araiba natebo. Ado
Asida ngarang lehaubadubu chawba mamit mana khangsing singna ibungo hairo kana lehawi aina ngarang ohaubadubu muthi khoi lehauba malida muthi khoi ni ibungo muthi hairibasi yamna muraga thiba angang oiringaida mamana haudong du pizza thoke tawbi haiba thekoina koi tawba angang du natrane mani dada madu soidana chumlamgani mana hanso aingonde hainau laikhibani ma okhibani aigi hainau mayamada khangani dina manga sidi chawba waga amta hairamdana khudai adu kanduna chatkre nupa adu chawbada yenglaga kayada likraba halnu yungni hainau kitanga sigibu mingondagina chaningi siga chawba magi mapoti soke haiba yade migi mapoti kari amu hairuni pamliba uba yade laudauga chadauga chawba sauna lai aduga hai memcha nacha nupa muthi haibra madu kauthoro dada kaidoba yaurage kaisu thoidokpa yawba nate nacha dom to kauthoro ai wa khita hange memcha macha bu kauthoi muthi chawba ubada kibana loikre hai muthi wa asi phawba haiba loidringai muthina ipu aine hekpa nate iche pictru ne hekpani kari pictru iche pictru na hekse haibagi hekpani nakhoi kana kana no aikhoi mayamni hekpadi mane he mane hekpa phai madugi angang du lam yamne hele madu warak taba yade he chawba igi inkhol dagi bu magumba nga khana usit thawoidana hekta tawba yabro chawba sauna pictru hoitamna chatkre memchadi karino haiba bab ta jabani machada onsilaga hai muthi kaino hainari se iche pictru ga akhoi mayamna ne moidagi hainau huralaga chathore adugini memcha mathabak yaiduna hari chawbagi inkhol-dagi hainau helaga chariba kayadanu yunguni he nangbu masigi pictru haiba asiga tinanu haiba se sukya yadeba natra maga tinabadagi tawriba mayamase matung hek tinaramaba nakhongdo thangna gakthakadabani afaba amata hek tawde masigi angangsina tawbasima asi haiduna muthibu phubire muthi mamagi chaina adu henmankibana kaptuna aina tawbana te haiba aina dinabana di moina obalakpani hainauju aina hekumje haibane ba iche pictru ne hekpane ba haidokanona muthi mama kibana oidaba mayam mama haijille mama dudi pictru na aranba loina tawbagumna khankre chawba pictru gi manakta lai pictru napi phanduna leirami chawba sauna masigi angangse leidi leiramidana khangani dana ngasidi chawba sambaldagi wasa sajay ama satli aduga thuna changlei pictru so adumna tawni khangdabana chenba nanghodri chawba pictru bu phaduna sajay aduna santhare pictru na kanna ayoma ipo thado ima aibum da kallo karigi kanba nang huran bi sidi thambal chen thore pictru mama gi marum da chen sinkre karigi cheli law hura laga cheni di khanglaga chai ki bro law sida law thambal chawbada khura kaidoba yawrabage yengoi bema aina hainau khara pamuna senaduna thamjaba moi khara laktuna loina hektokuna charamle chage hairabasu hairaga chaw habani aduk yambadubu pictru mamagi marum adudagi tapna nongmata haibadadi pijadraga hairaga chaw kaina thambalna machada tumileyo chawbada muk onsenduna khura ma mathanta chai haibro nati bima mana luchinglaga hekpani hai pictru na kana haiba dudi muthina hairibani nangna huralu si haidana pictru sauna khangni madu angangdo thengnabada phugi khangni mana kai hauraga khura adudi mayam aduda su haibiro ai magi sarukto seloina pijarage thambal phirai degi selau thoktuna pi chawba seladu laurubadi hek yadraduna ibema yare aina haibadi chage hairabasu aingonda ningthina hairaga chaw haibagi wan adu oirabasu ai kaisu saw ai khangdana heklaga chabado tawgono haibani pictru matung tawgono ko chawba sum hairamduna thorage chawba seladu pambagi damakta tawribani chawba chatna ai jo thokna pangre da ko seladu loromgadabani ai bu pamugre da lawru kisirane ai ba chawba khana mayum yobana hankre thambalna
Imagi ibema. Nangbu karam ngangnadoino mi imabo. Picture chawbana purambugi masa adu chai maram sufana yamna tari. Picture maram adu nanduna yengi. Thambal machagi chai maram mayam adu ubada thamoi mache tana kaire. Thambal machabu yengi mamitagi mapi tana. Imana nongmata asumna nangbu phukibro. Nangbu amukta wakhal taw kaidobagi imagi ibema. Picture mamagi mamitki mapi adu yengba ngamlaktre. Chalo he, sigibu kappa hongnabro. Loina chathok pidi do pharabani. Ahal ni kaina khulik siga yari nangsu nathok dawro. Picture asi hairam laga magi kada fetlauna changkre. Picture magi kagi thonga dolon sinduna phamungda chai maram mayam adu yenglaga hik hik launa kaple. Thawdok asidagi muthi picture gi magun khangduna picture ga punba kire pakna su pundre. Picture so angang singa thoina pundre. Adubo lekai asina di mabu leisabi huran bi haina wawa launa rami. Maral pumbaso mangonda loina thangjin birami. Lekai asina makhoi busu singthana biramde. Sandhya changlakpada angang mayam ama lampakta sanaduna lei picture inkholdagi sing khara puduna karai. Muthi picture ubada chawbada. Chawba iche picture lai ai chalage. Kaigi iche picture na kaidoraba. Adubura nahan haina hurambado ipu chawbana khangdana akhoida lai. Aduga aisu imaga maga kibadagi iche picture na hurambani. Aduga akhoina chabani haijangkre. Moidaga chalaga nganguba male iche picture su yam phurame hai. Aduna aisu magi khopaktu soi charani. Aduini ai chalage ko mana hangasu ai tholakti hayu ko. Asi hairam laga muthi chenkre. Picture mayamdugi manakta changlai. Chawba muthi yawbra. Yawde iche madi thoksu tholakti. Khangni madu angangdo. Ma hek thengnabadane. Aina thengnaradi hangye hayu ko. Hoi iche picture. Picture singadu konduna chatkre angang mayam aduna chawbada. Chawba muthi de hojita laamdai ne kaigi lakte haino. Chawba wari do lirai. Mayam dogi maraktagi amana. Oh, muthi do soidredana iche picture gi khupak chaba. Adubudi soidrabane. Iche picture se phadi yam phabani. Phatradi ne yam sathibani. Minu pa phawa phudarini. Mangonda aranba tawba oidaba ngangba yadabani. Adugiro nangna ngangido nangsu mai phujani. Aidi muthina hayo haibagi haibani khangaba. Picture mamana ngangbaga ma hanagumna angang singadi pundre. Chawba mama bu kaurai. Mama leitaba aduda. Osh, chaksu lama kansida kai chakhrajano khangde. Chaksu amata leite. Chawba mama bu thiba yaba thire thangdraba aduda. Mama gi sel thampham ka aduda lai aduga. Sida natrane imana se he lokthorokpaduba. Manida. Chawba mama gi singawado humduna selupa ani chapi ama thengnari. Chawba harauna. Sileradi achapo mayam chaba yarni. Chawba harauna seldu puraga chenkre. Chawba gi mama adukwa ama chaduna halai. Machabu thibada leiramde. Sel yengnupadu seldu su leiramde. Sanambi sauna. Masi angangse. Sel se mana lokthokpa soidana oiramganiba. Lakta lakisanuma khangnidana. Haina chawba machinado kabok taiduna halai. Sanambi sauna. Hai, nang silaw. Chawba ki na changi. Sanambi na machada. Nang karai chalui. Sidagi se lokthokpra. Chawba hoi haina mangak nomi. Sanambi na. Nang di kadobagi lokthoiba. Aingonda haidana. Aina kaubada ima sulaitana. Chak sulami. Chak somta leite. Adu oirabasu. Nang aingonda haidana kanana se loktho haige. Sanambi machabu khupakna thajilai. Chawba kappe. Sanambi machabu sumpurakpaduda. Ayo, naye, thadu aiba. Aina lokthoke na lokthopa nate. Iche picture na lokthopa. Kari picture na. Chawba hoi hai. Tawni ni madu angangdo. Apaba mata tambidabani. Sanambi sauna picture gi manakta lai. Picture di tanja aduda yumda laite. Lembi phi saduna lai. Sanambi lembi da. Hai, lembi. Nanaw nupi huran bido kauthoro. Indomcha, picture na kari muktoramage. Ibema. Angang na thangjilalaga sen huralaga magi achapo chai haine. Aikhoi picture ba. Hoi ne ibema. Picture di labukta chakhigum tawbani. Angang singadi pulamoida. Madi punsu pundrabani akhoina ngangbadagi. Is nangi sibu nanaw kong khaliba haibaduro ibema. Phaki ba isai nongmata sungangi haibaduni. Nanaw du nupini wara o ibema. Ichaga matungda tinadana ba khara hayo.
ꯃꯥꯒ ꯍꯦꯛ ꯄꯨꯟꯕꯁꯦ ꯑꯐ ꯅꯨꯡꯉꯥꯏ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯦ꯫ ꯁꯅꯝꯕꯤ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤꯅ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ? ꯊꯝꯕꯥꯜ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯕꯦꯃꯥ ꯀꯩꯗꯧꯔꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯄꯤꯛꯇ꯭ꯔꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯂꯦꯝꯕꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ ꯊꯝꯕꯥꯜꯅ ꯂꯦꯝꯕꯤꯗ꯫ ꯃꯥꯕꯨ ꯑꯉꯥꯡꯁꯤꯡꯒ ꯄꯨꯟꯗ꯭ꯔꯕꯗꯥꯏꯅꯦ? ꯄꯨꯟꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯑꯒ ꯍꯥꯏꯔꯝꯃꯦ ꯍꯥꯏ꯫ ꯃꯥꯁꯨ ꯂꯩꯇꯦ꯫ ꯄꯨꯜꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯕꯦꯃꯥ ꯅꯅꯥꯎꯁꯦ ꯃꯇꯝ ꯈꯔ ꯅꯪ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯊꯝꯂꯁꯤ꯫ ꯑꯗꯨꯒꯅꯦ ꯋꯥꯈꯜ ꯈꯔ ꯇꯥꯔꯒ ꯑꯃꯨꯛ ꯂꯧꯔꯨꯔꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯆꯠꯈꯤꯅꯕ ꯍꯥꯏꯅꯔꯦ꯫ ꯃꯃꯥ ꯃꯆꯥ ꯀꯞꯄ ꯌꯥꯕꯁꯨ ꯀꯞꯃꯤꯟꯅꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯊꯝꯕꯧ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯏ ꯂꯦꯝꯕꯤ ꯃꯅꯥꯎꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯦ ꯑꯗꯨꯒ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ? ꯅꯪꯅ ꯑꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯪꯗ ꯁꯤꯈ꯭ꯔꯣ꯫ ꯄꯤꯛꯇ꯭ꯔꯨ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯄꯥꯠꯇ ꯊꯝꯕꯧ ꯇꯥꯜꯂꯨꯏ꯫ ꯊꯝꯕꯥꯜꯅ ꯂꯦꯝꯕꯤꯗ ꯕꯦꯃꯥ ꯊꯣꯛꯑꯣ ꯏꯃꯨꯡ ꯆꯪꯉꯒ ꯅꯤꯡꯊꯤꯅ ꯍꯥꯏꯅꯔꯁꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯃꯌꯥꯝꯗꯣ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜ ꯃꯆꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨ ꯀꯞꯇꯨꯅ ꯏꯃꯥ ꯑꯩ ꯃꯣꯏꯒ ꯄꯨꯟꯗꯤꯌꯦ ꯉꯁꯤꯒꯤ꯫ ꯀꯔꯤꯒꯤ? ꯄꯨꯟꯗ꯭ꯔꯒ ꯀꯔꯤꯒꯤ ꯃꯃꯥꯗꯣ ꯂꯥꯛꯑꯒ ꯉꯥꯡꯂꯝꯂꯤꯕꯅꯣ? ꯄꯤꯛꯇ꯭ꯔꯨ ꯃꯆꯦꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯞꯂꯒ ꯏꯆꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯍꯧꯖ ꯀꯌꯥ ꯑꯃ ꯉꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯃꯥꯏꯁꯤ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯆꯣ ꯍꯌꯦꯡꯃꯛ ꯊꯤꯟꯒꯅꯤ꯫ ꯄꯤꯛꯇ꯭ꯔꯨ ꯃꯥ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯔꯤ꯫ ꯃꯥꯒꯤ ꯃꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯃꯃꯥ ꯍꯣꯏꯗ ꯇꯥꯕ ꯎꯍꯜꯂꯦ꯫ ꯄꯤꯛꯇ꯭ꯔꯨꯅ ꯃꯃꯥꯗ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯤꯕꯣ? ꯊꯝꯕꯥꯜꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯀꯞꯂꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯕꯨ ꯊꯥꯖꯕꯗꯤ ꯉꯝꯗꯦ꯫ ꯊꯝꯕꯥꯜꯅ ꯃꯆꯥꯗ ꯌꯦꯡꯉꯣꯏ ꯀꯔꯤꯒꯤ ꯅꯪꯕꯨ ꯊꯥꯖꯔꯣꯏ? ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗꯤ ꯈꯔ ꯅꯥꯊꯩꯅꯕ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯨꯔꯣ꯫ ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯥꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯑꯔꯥꯟꯕ ꯂꯣꯏꯅ ꯇꯥꯕꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯄꯤꯛꯇ꯭ꯔꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯊꯝꯕꯥꯜꯅ ꯃꯆꯥꯗ ꯍꯩꯃꯥ ꯅꯪꯗꯤ ꯂꯣꯏꯁꯜꯂꯕꯣ? ꯅꯆꯦꯗꯅꯦ ꯆꯥꯛ ꯊꯣꯡꯍꯟꯈꯤꯒꯦ ꯆꯥꯔꯒ ꯆꯠꯂꯣ꯫ ꯆꯥꯔꯒꯨꯝꯒꯦ ꯑꯥꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦ꯫ ꯇꯦꯛꯄꯤ ꯃꯆꯦꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯦ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯆꯠꯂꯗꯣꯏꯔꯣ? ꯆꯠꯂꯒꯦ꯫ ꯅꯪꯗꯤ ꯂꯝ ꯍꯦꯟꯒꯅꯨꯀꯣ꯫ ꯏꯆꯦꯒ ꯏꯃꯥꯒꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯏꯆꯦ ꯊꯨꯅ ꯂꯥꯛꯀꯦ꯫ ꯂꯦꯝꯕꯤ ꯃꯅꯥꯎꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯤꯛꯇ꯭ꯔꯨ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯅ ꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯏꯆꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯆꯦꯅ ꯈꯔ ꯂꯩꯔꯒ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯅꯪ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯋꯥꯈꯜ ꯇꯥꯅ ꯂꯩꯌꯨꯀꯣ꯫ ꯄꯤꯛꯇ꯭ꯔꯨ ꯉꯁꯤꯗꯤ ꯊꯃꯣꯏ ꯐꯥꯎꯅ ꯀꯞꯆꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯅ ꯑꯗꯨꯝꯅ ꯀꯞꯀꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯊꯥꯖꯔꯨꯗꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯃꯃꯥꯕꯨ ꯈꯨꯔꯨꯝꯂꯝꯗꯨꯅ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯌꯥꯡꯕ ꯈꯣꯏꯗꯨꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯈꯣꯏꯗꯨꯝ ꯅꯪꯕꯨ ꯊꯕꯛꯀ ꯆꯤꯟꯕ꯭ꯔꯣ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯀꯩꯗꯧꯔꯒꯦ? ꯂꯩꯇ꯭ꯔꯗꯤꯅꯦ ꯄꯤꯛꯇ꯭ꯔꯨ ꯍꯣꯏ ꯄꯥꯎꯗ ꯆꯧꯁꯤ ꯂꯥꯎ꯫ ꯏꯕꯨꯡꯉꯣ ꯀꯥꯟꯅꯔꯣꯏ ꯆꯠꯂꯨꯔꯅꯨ꯫ ꯌꯥꯡꯕ ꯄꯥꯈꯠꯅ ꯄꯤꯛꯇ꯭ꯔꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯁꯦ? ꯃꯥ ꯆꯦꯟꯈ꯭ꯔꯕꯣ? ꯀꯥꯏꯗꯒꯤ ꯆꯦꯟꯕꯅꯣ? ꯍꯨꯔꯥꯟꯕꯤꯗꯨꯕꯨ ꯀꯅꯥ ꯂꯧꯕꯤꯗꯣꯏꯅꯣ? ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯈꯣꯏꯗꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ꯫ ꯌꯥꯡꯕ ꯅꯨꯡꯉꯥꯏꯇꯅ ꯄꯤꯛꯇ꯭ꯔꯨꯅ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ꯫ ꯑꯉꯥꯡꯈꯩꯅ ꯀꯤꯗꯅ ꯍꯥꯏꯖꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯁ ꯅꯪ ꯈꯪꯉꯤꯕ ꯏꯕꯨꯡꯉꯣ? ꯂꯩꯀꯥꯏ ꯑꯁꯤꯗ ꯋꯥ ꯂꯥꯎꯅꯔꯕꯅꯤ꯫ ꯃꯃꯥ ꯈꯣꯏꯅ ꯐꯥꯎꯕ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅꯅꯦ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯊꯥꯈ꯭ꯔꯤꯁꯤꯅꯤ꯫ ꯑꯣꯏꯔꯣꯏ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ꯫ ꯌꯥꯡꯕ ꯄꯤꯛꯇ꯭ꯔꯨꯕꯨ ꯃꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅꯕꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯌꯥꯡꯕ ꯈꯣꯏꯗꯨꯝꯗ ꯂꯥꯛꯑꯣ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯍꯧꯏ ꯃꯣꯏꯗ ꯍꯪꯉꯨꯁꯤ꯫ ꯑꯅꯤ ꯑꯗꯣ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯈꯣꯏꯗꯨꯝꯅ ꯆꯥꯎꯕ ꯅꯣꯏ ꯃꯌꯥꯝꯁꯦ ꯂꯥꯎ ꯋꯥ ꯍꯪꯒꯦ꯫ ꯃꯌꯥꯝ ꯑꯗꯨ ꯆꯪꯂꯛꯏ꯫ ꯈꯣꯏꯗꯨꯝ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ꯫ ꯆꯥꯎꯕ ꯀꯞꯇꯨꯅ ꯆꯦ ꯄꯤꯛꯇ꯭ꯔꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯣ ꯍꯥꯏꯁꯦ? ꯂꯩꯇ꯭ꯔꯦ꯫ ꯅꯪꯉꯣꯟꯗ ꯊꯥꯖꯤꯜꯂꯒ ꯅꯣꯏ ꯃꯥꯗꯒꯤ ꯁꯦꯜ ꯍꯨꯔꯥꯜꯍꯜꯂꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ? ꯆꯨꯝꯗꯦ ꯑꯩꯅ ꯀꯤꯗꯅ ꯍꯥꯏꯖꯟꯕꯅꯦ꯫ ꯌꯥꯡꯕ ꯆꯥꯎꯕꯗ ꯈꯪꯅꯤꯡꯅ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯄꯤꯛꯇ꯭ꯔꯨ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯨꯊꯤꯁꯨ ꯍꯥꯏꯗꯣꯔꯛꯏ꯫ ꯌꯥꯡꯕꯅ ꯃꯌꯥꯝ ꯑꯗꯨꯗ ꯐꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯣꯏꯗ ꯆꯠꯂꯒ ꯋꯥꯁꯤꯡ ꯑꯁꯤ ꯍꯥꯏꯔꯨꯔꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯌꯥꯝꯗꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯌꯥꯡꯕꯅ ꯂꯦꯝꯕꯤꯗ ꯏꯆꯦ ꯄꯤꯛꯇ꯭ꯔꯨꯕꯨ ꯂꯧꯕꯤꯔꯨꯆꯣ꯫ ꯏꯆꯦ ꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯇꯁꯦꯡꯅ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯔꯥꯜ ꯂꯩꯖꯗꯕꯅꯤ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯂꯧꯔꯨꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯅꯧꯕ ꯄꯤꯛꯇ꯭ꯔꯨ ꯆꯪꯈꯣꯟꯕꯤ ꯑꯣꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ
ꯃꯥꯒꯤ ꯃꯇꯧ ꯇꯝꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯄꯨꯝꯕ ꯑꯁꯦꯡꯕꯁꯨ ꯂꯣꯏꯅ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯆꯥꯎꯔꯦ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯨꯅ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯃꯤꯟꯅꯔꯦ꯫